गुड आफ्टरनून। कैसे हो आप लोग? मयाम नुंगाइरिबो? नुंसासु साई अदो अदुम मयामगा वारी मटिक अमा सासेना अदुम लाकपने। अदो अई नहांगै लाइफ से पाक पाक लाक्तेको। ngasize लाइफ ओइना चटकेना नहाक अदुम लाकपने। ओ मयाम ꯑꯩꯅ ꯍꯧꯖꯤꯛ ꯐꯝꯃꯤꯁꯦ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯅꯦꯕꯀꯣ ꯌꯦꯡꯉꯛ ꯃꯌꯥꯝꯗ ꯎꯠꯂꯛꯀꯦ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯁꯦ ꯌꯦꯡꯉꯣ ꯐꯖꯗ꯭ꯔꯥ? ꯌꯥꯝ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯁꯦ? ꯆꯥꯛꯁꯨ ꯂꯥꯝꯁꯤꯜꯂꯛꯑꯦ ꯄꯨꯡꯁꯦ 1 ꯇꯥꯁꯤꯜꯂꯛꯑꯕꯅꯤꯅ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯤ. ओहो फोन भी बैटरी याउद्रे 20% खतंग आयरे स्विच ऑफ तागरनी. ꯌꯥꯝ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯚ꯭ꯌꯨꯁꯦ ꯃꯥꯡ ꯎꯠꯂꯛꯀꯦꯀꯣ ꯌꯦꯡꯉꯣ. ꯁꯤꯅ ꯃꯥꯡꯅꯦꯕꯀꯣ. ꯇꯨꯡꯅ ꯐꯔꯦ ꯃꯌꯥꯝ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯑꯒꯦ. ꯑꯩ ꯐꯣꯟ ꯕꯦꯇ꯭ꯔꯤ ꯂꯣꯏꯗꯣꯔꯦ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯥꯗꯣꯔꯦ. ꯕꯥꯏ ꯕꯥꯏ.